Global Adult Tobacco Survey Gauge Report ki matung inna India da hidak managi pothok sing khwaidagi henna SHIJINABA state singgi manungda Manipur na Shuba Tariba Asi Hanthahannaba gi Pandam da SANGAI Youth Tobacco Free and Educational Organization abade IMPHAL East District Tobacco Control Cell na SHINDUNA rally ama Chatkhre Wangkai High School dagi lamthakiba rally aduda School lambagi akoiba feet chahungi radius manungda hidak managi pothok sing yondaba Chahi taranipal sudriba angangda hidak managi product sing yondaba haiba pauzal pikhe Rally aduga mari lainina SANGAI Youth Tobacco Free and Educational Organization ki co-founder Premjit Thokchom na hai Rally asi pangthok tringai gi mangoinana tha asigi taramathoi ZEO Zone 2 na ayaba pirakpaga loinana ngasi ahanba oina rally asi chathabane School amadagi feet chahungi akoibagi mafam singda hidak managi pothok sing yondanaba amade chahi taranipal gi makhada leiba angang singda hidak managi pothok sing yondaba haiba wafam asi miyamda wakhal tabiduna masina tungda pirakadaba mangjaba kayadagi punna ngakthokminase haikhe अखोई स्कूल अकोई 300 फीट्स की मनुंगदा लाइरिबा अखोई टोबैको वेंडर सिंग लाइरिबा हिदाक मना से योनबा यादनबा अखोई सेक्शन 6A की मतुंग इना सही ट्राइन पान की मखादा अखोई टोबैको प्रोडक्ट से योनबा यादनबा नियम की मतुंग इना अखोई अपलोड तौजरी अमसुंग सेक्शन 6B की मतुंग इना अखोई स्कूल की 100 यार्ड की मनुंगदा योनबा यादनबा सिमसु अखोई अथिंबा लेजै अमसुंग एस पार एस कोटपा 203 की मतुंग इना अखोई एक असि मखास तखना अखोई डिस्ट्रिक्ट टोबैको कंट्रोल सेल इम्फाल इसका फुल लगा अखोना रिले से चसबनी अदुगा मरु ओइना अखोई मणिपुर से हजिक थर्ड पोजीशन दा एस पर गेट्स रिपोर्ट्स की मतुंग इना थर्ड पोजीशन दा लेरे अमसुंग सिजनाबे सांग हिदाक मना अखोई मैखु थोको होगेरा मैखु थोकतबो होगेरा 55.1% लोरे मसिगे प्रिविलेंस से पुथनबे दमकता अखोइना सिगी स्टेप से अखोई स्टेट टोबैको कंट्रोल सेल दगी अखोई या ऑथराइज तौजरब मतुंग दा अखोइना रिले सिंग असि स्टार्टिंग अखोई हौजबनी